Worldwide chathariba current affairs singdagi maruiba points karadang thamjari. France ta namit nini humni dagi leptana saklak leba lamai hojik sumutri makoi gi missing panic motani lamai dagi hojik khungang shahar macha singda leba yum kai chak thaba hokre sasan Lantum yamna mang tak pagi pau tari around 40,000 acre land ut one cresini mi ama sikre atai di sok I si hai bagi pau di tade maram di mangjau na makoi evacuate taw na maram waraga hojik su yam kan evacuate taw nari France government yam kan na mai se muthat na balak nari chahi humbutara manga sida France da suk kan na mai cha kidri hairi masidi achum bani hojik ki matam da lak pa calamity sing yam na mak sathirakle France ki ode ko reason dagi mai se horak pani hai amasung sida nong churaktriba thake haukre krekre kangun leiba chahi sida ikoina America da Turkey da Greece amasung Israel da su sathiba lamai asugumba chak pagi pau takre amrom da America gi President Donald Trump na tarif asibu khulai oina sijin nakre handak nauna tarif thamkri se 90 countries tani hairi aduga 7 August dagi masi action da lakpa hokre sini Donald Trump na tweet amada irakre tarif ki maram na USA da income lakpa hore haiduna amorom da India da total tarif hojik 50% ni thamni se America na masi su action da lakpa hokre sini hojik America gi tarif dagi billions of dollars phangba hore sini amorom da India gi context da hairagadi Pakistan Bangladesh dagi hena Bharat da 50% tarif thamni se karigino masi jam jobo hangni Trump ki wadi Russia dagi India no oil lay yam satina chang dalay masina main factor ni haibani adubu makoi na tok uyade India no tok uyade aduna 50% yohan bani sini adubu Finland gi think tank singilup amana data ma puthoraki madada hai China na India dagi hena krat oil Russia dagi lawi gas su India dagi European countries singna manungda India dagi am chang na hena lawi aduga atopa country na pot ma India dagi hena Russia dagi lawi adubu tarif ase adugum country singda India na thamliba sumna thamde India na even especially Prime Minister Modi na yam kanna thajaruba Donald Trump na India da kari wakhal mi yengo thamlakli se masi angak pani hainari masi gi matang da expert kana analyze su tauba madubu khara yengluba parma tamda sumna hai actually America na India se thak wang na global lead tauba or globally economic Chao the number 1, 2, 3 gi marak te chalan ba se pam dis sini hojik US first ni China second ni Germany third ni aduga India na fourth ni nominal GDP hari bisigi matang da so Germany bu masina Germany third position lai ri se India na masi line bit to kini sini aduga next asina second da lai ri China bu bit to diwa ki gani amram da America China se almost equal oirakle aduna China gumna India se economy de wangkhalak lagadi makhoi na tandra ko wara ka doriba aduna India se yamna wang na economic te na kara khula busum koi pam de sini amorom da America madi China se almost GDP se equal oi kre sini aduna America gi mityeng da amang ba akhu ba ma yawi India gi matang da masi Chinese experts sing na high ri madi USA na India ase contain da thamba pam ni level am da thamba pam sini mataw asum na Japan busum koi na to ki sini Japan si yam kan da chawlak matam chida makoi gi Japan amti makoi marakta condition kaya tauki madugi condition tu number borga Japan ase satina wang na economic high five na pugalak pangam ki desini adugumba condition ma India da thambo pa mi si masigi opam ase Chinese experts in high sini means India se high five China gum na makoi gum ina khunba oi halbak se makoi ohin pa pam desini middle gi chang da leiba se masina okay ni sini asugum factor khar su lai hai ri hoju pawda tarif kan pirak pa se masiga loina na Russia ga amna kana tayap tor pasida Ukraine da madugi effect la I haina su hai ba se masu su yam kana hai bani European American kanglup ase amatani makoi asigi wakal na musu lai makoi dagi atai na hen bu ubangam da bagi aduna India da pirak liba tarif asina yam na thina sok trabasu kharadi Indian economy the effect lak pagi wapam di mention tawri ahum so wapam na Russia ki President Putin India da yang na visit tor ko wapam haina rakle masi NSA National Security Advisor Ajit Doval se Russia da visit taw da ki halak laga mak na phongdor pa pawni Putin ga yamna pajana wari sandra kare amasung strategy kya da wari sandra ki haidi aduna India da US ne yamda kanna tarif langsil nge cherak asida Ajit Doval na Russia da visit toroba amadi Putin India da yam yang laklani haibese masi west ki oina ti ta bata khajika nuai roi da wapo mamani aduna karigumba India amati Russia ki marakta relation asi am amuk hena wangsilak ladi India ki matak tarib ase amuk hena US na wang de pirak ki bagi chance am su leita bati nate
Amorom the Gaza gi condition hojik fajade Gaza gi pau yam nungaite Israel kanglup na makoyam kada discussion torokpani madudi Gaza ase occupy tawrisi haituna madugi thaba ase hokresini makoi gi IDF ki chief na masi yaram dabani adupu ma ki side gi so aya phongdokresini aduna Gaza ase tapna makoi konsin bagi makoi mission am torakle ngasi ayuki pau matungina Gaza gi public mayam ma northern basarukta loina ge loina shift taw haibagi order ni sini shift taw dadi nakoi aso apan thokani sirbe bathakta mo ken sini aduna masi chakhraga lemhoriba yam phajana war tasindriba wari dum taraba du yam tasindre mafam se tani sini madom da makoi gi hostage sing se leram gani haibagi wakhal ma makoi tammi sini hostage ti namngani Gaza si complete makoi lowbagi ni adugi matung da makoi gi plan complete low khra matung da sibyam si khrani hat pyam hat khrin lemho khara se Somalia harise adugu nation sini world super power country singa se masi recognize tawdaba na makoi ase amang ata amati ojaba kya phangda leire Somalia amati America Israel ki marakta tok manungda amal lai kain su pau sin mention tori maudi Somalia si yai sini Philistine ki kanglup ase loina makoi sida pusina thamkiba aduga makoi da paisa phangba aduga makoi bu recognize toba asigumba plan aw manungda Israel America yam kanna sandra sini to so hojiki matang da Gaza condition lui makoi gi public ase hoji evacuate to haibagi order da kanna chena khona ba oire Gaza ki wari diamani din to ke masidi humanity crisis ni amasung prithibi ko khollaw prithibi ki anywa Israel ta te makoi changda changle Amorom da USA gi mityeng Venezuela da suni Venezuela gi president hairi president Nicolas Maduro bu pausini aduga 50 million pinis ne Donald Trump ki regime lakpada gi narco trafficking pochai hidak langtak drugs ama mase traffic to buse Venezuela sig yam to wisini aduga president Maduro se masita maxi sam relation lai sini USA na makoi gi tijan humjin ba khangam le aduna Donald Trump lakpada ki 15 January ta mak asi phadan pura pi bada 25 million pi gi ni sini adu hojik ngarang law thokram ko 50 billion pi ni haiduna Venezuela ki president amma phaba masi kamai tori jan masi ni khangdri aduga US ki attorney general Pam Bondi da ngarang hai ki Venezuela ki president's world ki largest narco traffickers singa mari laina mini sini masi kiringa ay po anita masi singa tori se aduga American hairi se mak phade ati maram di makhoi jom lagi thomjilak pada America si loire amadi national security de am problem lagle mi singa se masi po singa sina addict oidra America si loire sina America manung chi da su street kya lambi kya thong kya laire ai sini masi cha ba thak pa hidak lang thak ka pa si pai da lai khat pa masi ai ko inda u di America si am nuai am gani sini adu masi drugs traffic to ba masi am to yairi masi singa se some reports ni se ge so thanks for watching